Gay to command. Bomb away. Roger that, Enola Gay. Begin post-release maneuvering protocol. World War II yachangapa mikupta Americana tamthiraba phirep ama lauki August 1945 ta US na Japan da Prithvibu tumna manganba yaba sakti leiraba atom bomb ani thadaki Thaudok asina Prithvi da hanba nuclear weapon sizinaba hawdokhibada natana miyoi lakh kaya amagi punsi lauki tamthiba mawongda kaya amana soinai hanki atom bomb asibu thadanabagi order pikhiba US ki President Harry Truman masamagna Thaudok asi miyoibagi history da amuk pau thoktriba khwaidagi chawba mikup amani haina phongdokhi ngasi project makuna karamna US na Japan da atom bomb thadaki amadi masigi hek matungda Kari Oikhi haibadu puduna lakchari atom bomb asi kanagumba miyoi amakhaktana puthokhibadi nate adubu father of atomic bomb hairagadi J. Robert Oppenheimer bu khangnari atom bomb asi sahi kaya changna Prithvigi tungan-tunganba maming leiraba scientist kaya amagi mateng yauraga semkhibani Poweraba scientist singi manungda Madam Curie su amani mahakna ihan hanba oina puthoklamba radioactivity gi research adu atom bomb sabada sizinari Albert Einstein gi poweraba theory of relativity Bohr amasung Rutherford na puthoklamba nuclear model sing asi yauraga atom bomb saki masida natana Einstein na piramba kana khraba equation E equal to mc square kona atomic weapon kaya semgatpada sizinaraki ani shuba World War II gi manungda Hitler na Germany da luchingba dictator oiduna atomic bomb sanabagi thabak kaya ama paikhalaki Otto Hahn amadi Fritz Strassmann na 1938 Germany ki capital Berlin da ahanba oina nuclear fission discover tawkhiba asina matamda yamna mipainingai oikhi atom bomb gumba tamthiraba khulai ama Hitler na luchingliba Nazi singi makhutta phangkidore haibagi pau tabada makhoigi yeknaba allied force singi thamoida mipaibana pik thalami matang asida Albert Einstein amadi Leo Szilard na August ki tang ani 1939 da US ki president Franklin D Roosevelt da yamna sakti leiraba bomb ama German singna saba haure haibagi warning piramki masidagi Germany na atom bomb saba loijingai US ki Manhattan project na hana saba loinabagi damak yamna aronba mission ama sathaki Germany ki project code name oina uranium club haiduna tholiba mayam maraktagi khwaidagi loksing leiraba German physicist Werner Heisenberg na luchingduna hawdokhi Heisenberg matam amada Niels Bohr ki satra oirami aduga mahaki oza Niels Bohr puna US ki atomic project yarumkhi asumna laibak ani atomic bomb sabada hanba tanarakhi adubu lamakhangda Germany ki atomic program asidi mai pakhidana loisinki akhang aisingna phongdokpagi matung innadi Heisenberg na atom bomb asi puthoklaba matungda masina ohelakadaba amang ata mayam adu ubadagi mahakna thawoina Germany ki atomic project asi thingjinkibani hainari 1941 da Copenhagen da tawkhiba aronba meeting amada Heisenberg na Bohr da Germany na atomic bombs haba asi loigadaba khitamak khak ngaire haiduna hairakhi nakan amaromdana matam asida US ki Manhattan project kanna chathari project asibu luchingnaba General Leslie Grove ta sinnaduna mahakna project asigi damak Prithvi ke tongan-tonganba mafamgi powerba scientist kaya ama koi thiduna project asibu mai pakna na kanna honaki mahaki luching makhada project asida punna miyoi lakh amaka lishing kuntra hena yauduna apunba senpham $2 billion hena kaitharaki project asigi scientist singi manungda nuclear physics da ajuki mate khang hairaba physicist Robert Oppenheimer da New Mexico da leiba Los Alamos laboratory bu lead tawnaba thausinaki mafam asidani bomb design tawduna sagadoribasi mafam asida Oppenheimer na project asigi scientist team ama semlami team asida fauraba scientist singi manungda Richard Feynman amadi Niels Bohr su yauri
ꯃꯈꯣꯏꯅ ꯄꯨꯟꯅ ꯌꯨꯔꯥꯅꯤꯌꯝ 235 ꯅꯠꯇ꯭ꯔꯒ ꯄ꯭ꯂꯨꯇꯣꯅꯤꯌꯝ 239 ꯁꯤꯖꯤꯟꯅꯗꯨꯅ ꯆꯦꯟ ꯔꯤꯑꯦꯛꯁꯟ ꯊꯣꯛꯍꯟꯗꯨꯅ ꯀꯔꯝꯅ ꯑꯦꯇꯣꯃꯤꯛ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯊꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯈꯤ꯫ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13, 1945ꯗ ꯕꯤꯂꯤꯌꯟꯁ ꯀꯌꯥ ꯑꯃ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯑꯦꯇꯣꯝ ꯕꯣꯝ ꯑꯗꯨ ꯇꯦꯁ ꯇꯧꯕ ꯇꯥꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣꯒꯤ ꯗꯦꯖꯥꯔꯠ ꯑꯃꯗ ꯕꯣꯝ ꯑꯗꯨ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯊꯥꯗꯔꯛꯇꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤ꯫ And now I am become death, the destroyer of worlds. ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯄꯦꯟꯍꯥꯏꯃꯔꯗꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯍꯥꯛ ꯑꯁꯤ ꯁꯤꯕꯒ ꯃꯥꯟꯅꯔꯦ, ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ"꯫ ꯃꯍꯥꯛꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯥꯔꯤꯕ ꯕꯣꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯃꯗꯨꯅ ꯄꯨꯔꯛꯀꯗꯕ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯗ ꯂꯩꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯇ꯭ꯔꯤꯅꯤꯇꯤ ꯇꯦꯁ ꯃꯥꯏ ꯄꯥꯛꯄꯗꯒꯤ ꯃꯦꯟꯍꯥꯇꯟ ꯄ꯭ꯔꯣꯖꯦꯛꯇ ꯑꯦꯇꯣꯝ ꯕꯣꯝ 2 ꯁꯥꯅꯕ ꯑꯣꯔꯗꯔ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯨꯃꯦꯟꯅ ꯔꯣꯁꯚꯦꯜꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯈ꯭ꯔꯦ꯫ ꯇ꯭ꯔꯨꯃꯦꯟꯅ ꯑꯦꯇꯣꯝ ꯕꯣꯝꯁꯤꯡ ꯑꯗꯨ ꯁꯥꯕ ꯂꯣꯏꯔ ꯇꯥꯕꯗꯒꯤ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯖꯦꯅꯔꯦꯜ ꯂꯦꯁꯂꯤ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯁꯥꯏꯟꯇꯤꯁꯠ ꯖꯦ ꯔꯣꯕꯥꯔꯠ ꯑꯣꯄꯦꯟꯍꯥꯏꯃꯔꯅ ꯂꯨꯆꯤꯡꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯤꯇꯤ ꯑꯃ ꯕꯣꯝ ꯊꯥꯗꯐꯝ ꯇꯥꯔꯒꯦꯠ ꯈꯟꯅꯅꯕ ꯊꯧꯗꯥꯡ ꯁꯤꯟꯅꯔꯝꯃꯤ꯫ ꯕꯣꯝ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯕ ꯁꯤꯇꯤ ꯑꯃ ꯈꯟꯕ ꯇꯥꯔꯝꯈꯤ꯫ ꯀꯜꯆꯔꯦꯜ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯇꯣꯀꯤꯌꯣꯁꯨ ꯑꯍꯥꯟꯕꯗ ꯂꯤꯁ꯭ꯠ ꯑꯁꯤꯗ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯋꯥꯔ ꯍꯦꯟꯔꯤ ꯁ꯭ꯇꯤꯝꯁꯟꯅ ꯃꯍꯥꯛꯀꯤ ꯍꯅꯤꯃꯨꯟꯒꯤ ꯃꯇꯝꯗ ꯇꯣꯀꯤꯌꯣꯗ ꯀꯣꯏꯔꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯥꯡꯍꯟꯒꯗꯕ ꯄꯥꯝꯃꯨꯕꯗꯒꯤ ꯂꯤꯁ꯭ꯠꯇꯒꯤ ꯂꯧꯊꯣꯛꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯍꯤꯔꯣꯁꯤꯃꯥ ꯑꯃꯗꯤ ꯅꯥꯒꯥꯁꯥꯀꯤꯗ ꯕꯣꯝ ꯊꯥꯗꯅꯕ ꯈꯟꯅꯈꯤ꯫ ꯑꯣꯒꯁꯠꯀꯤ ꯇꯥꯡ 3, 1945 ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯤꯔꯣꯁꯤꯃꯥꯗ ꯑꯌꯨꯛꯀꯤ ꯄꯨꯡ 7:09 ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯥꯔꯝ ꯑꯃ ꯌꯥꯝ ꯍꯧꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯤꯄꯥꯏꯅꯔꯕ ꯃꯤꯌꯥꯝꯅ ꯕꯣꯝ ꯊꯥꯗꯔꯛꯀꯗꯧꯔꯦ ꯈꯟꯕꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯕꯣꯝ ꯑꯗꯨ ꯁꯣꯏꯕ ꯑꯣꯏꯔꯝꯕꯗꯒꯤ ꯃꯤꯌꯥꯝꯕꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯛꯈꯤ꯫ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯊꯣꯛꯅꯔꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯁ꯭ꯀꯨꯜ ꯀꯥꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 9:15 ꯆꯠꯄꯗ ꯌꯨꯑꯦꯁꯀꯤ B-29 ꯕꯣꯝꯕꯔ ꯏꯅꯣꯂꯥ ꯒꯦꯅ ꯅꯣꯡꯊꯛꯇꯒꯤ ꯂꯤꯇꯜ ꯕꯣꯏ ꯀꯧꯕ ꯑꯦꯇꯣꯃꯤꯛ ꯕꯣꯝ ꯃꯐꯝ ꯆꯥꯅ ꯌꯦꯡꯗꯨꯅ ꯊꯥꯗꯔꯛꯈꯤ꯫ ꯂꯤꯇꯜ ꯕꯣꯝ ꯍꯤꯔꯣꯁꯤꯃꯥꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯤꯇꯔ 930 ꯋꯥꯡꯕ ꯃꯐꯝꯗ ꯄꯣꯈꯥꯏꯈꯤ꯫ ꯄꯣꯈꯥꯏꯕ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯆꯦꯟ ꯔꯤꯑꯦꯛꯁꯟ ꯊꯣꯛꯍꯟꯗꯨꯅ ꯍꯤꯔꯣꯁꯤꯃꯥꯒꯤ ꯑꯇꯤꯌꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯜꯂꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯒꯤ ꯇꯦꯝꯄꯦꯔꯦꯆꯔ 7,000 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯏꯁꯤꯡ ꯃꯅꯤꯜ ꯑꯣꯟꯈꯤꯕꯒꯨꯝ ꯈꯨꯗꯛꯇ ꯂꯩꯃꯥꯏꯗꯒꯤ ꯃꯥꯡꯈꯤ꯫ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯁꯥ ꯑꯗු ꯈꯪꯍꯧꯗꯅ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯈꯤ꯫ ꯃꯩꯁꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯃꯔꯝꯅ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯟꯗꯨꯅ ꯆꯥꯛꯈꯤ꯫ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯃꯥꯡꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯁꯤꯈꯤ꯫ ꯑꯣꯇꯥ ꯇꯨꯔꯦꯜꯗ ꯆꯦꯜꯂꯝꯕ ꯏꯁꯤꯡ ꯈꯨꯗꯛꯇ ꯀꯪꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩ ꯆꯥꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ プレꯁꯔ ꯍꯣꯡꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯛꯈꯤ꯫ ꯏꯄꯤꯁꯦꯟꯇꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 8ꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯩꯅ ꯆꯥꯛꯈꯤ꯫ ꯌꯨꯝ, ꯁ꯭ꯀꯨꯜ, ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯅꯃꯛ ꯎꯠ ꯑꯣꯟꯈꯤ꯫ ꯃꯩꯁꯥ ꯑꯁꯤ 60 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯐꯥꯎꯗ ꯐꯥꯎꯔꯛꯈꯤ꯫ ꯐꯖꯔꯕ ꯁꯤꯇꯤ ꯑꯁꯤꯗꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯈꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯅꯨꯡꯒꯤ ꯕꯤꯜꯗꯤꯡꯁꯤꯡꯗ ꯃꯅꯤꯜꯒꯨꯝꯅ ꯃꯥꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯁꯤꯃꯛꯁꯨ ꯁꯨꯃꯤꯇꯣ ꯕꯦꯡꯛꯀꯤ ꯁ꯭ꯇꯤꯌꯔꯁꯤꯡꯗ ꯁꯤꯡ ꯃꯅꯤꯜꯒꯨꯝꯅ ꯑꯣꯟꯈ꯭ꯔꯕ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯄ ꯑꯍꯜ ꯑꯃꯒꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯥꯀꯜꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯀꯜꯂꯕ ꯅꯨꯡꯁꯤꯠꯅ ꯃꯩ ꯆꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯃꯩ ꯆꯥꯛꯍꯜꯂꯛꯈꯤ꯫ 56 km/hꯒꯤ ꯆꯥꯡꯗ ꯁꯤꯠꯂꯤꯕ ꯀꯜꯂꯕ ꯅꯨꯡꯁꯤꯠꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯟꯇꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯩꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯡ 3 ꯂꯣꯝꯗꯤ ꯁꯤꯠꯈꯤ꯫ ꯆꯥꯛꯊꯦꯛꯂꯕ ꯀꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯝꯇꯅ ꯍꯤꯔꯣꯁꯤꯃꯥꯒꯤ ꯑꯇꯤꯌꯥ ꯑꯗꯨ ꯊꯟꯈꯤ꯫
Japangi yumsing asi yuhar habadagi ngakthoknaba ugumba wagumba ayamba sai. Masina maram oiraga mai chakpa matamda yamna thuna sandokhalli. Atom bomb thadaraklaba matung minute 30 muk leiraga akanba nong churakhi. Tarakliba nong adu upul ut amadi bomb adudagi tholakpa radioactive particle na pik thankhibana musuk murami. Masibu amuba nong hairaga khangnaki. Asumna maina kanna chakliba Hiroshima da churakpa nong aduna chakliba mai adu muthatpadadi kanaki. Adubu nong aduna radioactive particle mayam ama amuk hena puduna lakpana maduna chotluruba miyoshin kona laina kaya ama naraki. Numit asida silhaudaba miyoshinna hena awaba nangki. Makhoigi unsa pumba maina chakiduna awaba phibam ama khangamki. Numit asida hinghauba Dr. Matsuhiko Hachiana hinghauribasing adugi phibam phongdokpa matamda kana kanano haiba phawba khangba ngamloidaba mawongda tamthina maina chakrabasing adu bhutkumna khangba ngamdaba chainaga loinana lauduna leikhi haina phongdokhi. Numit asida makhoi Hiroshima dagi nanthoknaba hotnabada awaba ama oikhi. August ki tang 3 nongalaga thoina sokhaudaba miyoisingna Hiroshima da am hallatuna makhoigi imungi mi thiba horakhi. Mamana macha thiba macha mama thiba amadi miyoi lising kaya amagi saru machet ama bhawba thiba phangdana mangkhi. Choklaba mayamsing adugi layeng phamsu leiramkhide. Dr. Chani gi mathakta leiramba Hiroshima city hojikti Dr. Kun khaktamak ngaikhi. Hospital ni phu manga leibagi manungda sumnagi ahum khaktamak ngaihore amasung hidak langthak watpagi awabana pik thalami. August ki tang 3 numit asiyama chakliba mai mayam adu muthatnaba kanna honnakhi. Adubu awatpagi awatpa ngakta ngairami. Isingi pressure watpana hotnariba mayam adu mai paklamkhidi. Asuk sathiba atom bomb thadaraktuna Hiroshima tumlaba phawba Japanese emperor amadi mahaki military singna surrender tawbagi waridi saba leite. Japan gi military factory singdasu tapna military gi khulai puthokpasu leplamde. August ki tang 8 ayuki pung 3:48 tarakpa matamda B-29 bomber box car Nagasaki gi atiyada pairakhi. Matam asida lechil yamna thabana makhoigi target mayek seng uba phangamde. Bomber plane adugi thausu loisilakpana bomb adu mafam amada hekta thadaramnaba order tawrakhi. Pung 11 2 chatpa matamda atomic bomb fragment thadaraktuna Nagasaki gi leimaidagi meter 400 wangba mafamda pukairaki. Hiroshima da tawkhiba adugum khudakta miyoi lising nipu hena siki. Hiroshima da little boy thadarakpagi maisa koktringai Nagasaki da atopa atomic bomb amamuk thadarakre haibagi pau phangki. Yuga suwa koba chahi 12 khaktamak ngairiba angang amagi mama mapa mache pumnamak khudakta siki. Mahakpu atomic bomb orphan hairga khangnarakhi. Asumna laibak thiba nanglibasi yuga suwa khaktamak natte angang lising kaya ama mama mapa amata yaudna hingba takhi. Asumna telaba numit marini ki manungda sakti leiraba atom bomb ani thadaduna Japan gi phajaraba city ani puktum tumna thugaikhi. Ani shuba atom bomb thadaraklaba matung nongalaga Japan surrender tawduna allies ki makhada leikhi. Bomb asi thadaraba matung tha amagi matung 1945 ki September ki tang ani da World War II su loishinki. Masigi matungda US ke lanmi lakh kayarok Japan da tharakhi. Japan gi kairaba city singbu amuk na hongna na semgatpada mateng pangnana ba haiduna hotnarami. Pitribi gi lanjau gi matungda yeknaba oikhiba Japan amadi US ki army hakhoi ki marakta amuk hanna lan tawningba phawrumkhide. Lan asina kayam yamna mangjaba oihelakpage haibadu makhoi gi mamit maktada uba phanglamkhi. Maram asina Japan da mateng pangma lakliba lanmising amadi Japan gi miyoi gi marakta santi leirami. Chahi amagi matung Hiroshima amadi Nagasaki semgalakpada awaba ama oikhi. Masigi damak thadarakpa senphamsing mapung phana thadarakhide. Bomb thadarakpa numit aduda silhaudaba miyoising nungtigi hospital da lakpa leplamde. Oningba phawba laihau masada khangba ngamdabagi mawongda chaina kaya phawi haibagi complaint kaya ama leptana lakhi. Sam yamna kenba amadi maina chakraba unsasing adugi phibamsing adu yengba ngamlamde. Lakliba anabasing adu mapung phana layingba ngambadi lairadana anaba mayamsing adu hospital chalamde. Atomic bomb adudagi tholakhiba radiation aduna maram oiraga makhal gi cancer sing leppa leitana hengalakhi. Leukemia hairiba blood cancer na naba chang yamna hengalakhi. Asumna Hiroshima city da leiramba miyoi tangkhai ama haibadi miyoi lakh amaga lising nipu bomb adudagi khudakta
नत्रगा रेडिएशन अदुना मरम ओइरगा नारगा सिखि मसिगी मतुंग तारकपा चहिसिंगदसु रेडिएशन सिंग अदुना मरम ओइरगा मियोय लिसिंग कया अमसु नादुना सिखि मसिदा नतना रेडिएशन सिंग अदुदा एक्सपोज तौरुरबा मियोय सिंग अदुना पोक्लकपा मचा सिंग अदुसु बर्थ डिफेक्ट कया अमा थेंगनखि 1952 da Allied na Japan khudum chanba loisinki 1950s ki matam asida Hiroshima pu nahongna na semgat pi thabak kaya ama paikhalami Hiroshima gi economy tapna phagalaktuna mishing su hengalakhi ngasidi Hiroshima na prithibida ngasi leibak kaya na paisinduna thamniba nuclear weapons sing asi na kayamuk yamna amang ata thukan bage haibadu uttuna amuk hanna asigumlaba khulaising asi sijinnaduna paujel kaya piri chahi khuding gi Hiroshima ama Nagasaki nising numit pangthoktuna santi leibak ama oinanaba malemgi mafam kaya da paujel kaya ngasi su lepal leitana santokli